Manipur Police Control Room dagi thadorok cherol amada haukiba pung kunmari asida mafum khara du nongmei kapagi thodok khara thokrabasu mapung ina pamdaba thodok thokiba leiti hari security force na ching amasung tamda thibu humbagi thabu chathabada 2-inch mortar cell ani HE 36 hand grenade manga chair smoke grenade ama chair smoke cell soft nose ani .38 mm cartridge ama country made mortar cell ama magazine ani galonyana 9 mm CMG ama magazine ama galonyana 7.6 mm pistol ama country made revolver ama air gun amasung HCRF walkie talkie ama Thobal district tagi fagat pangamle amasung tear gun Nongmei ama magazine galonyana 9 mm pistol ani Sbbl Nongmei taruk Improvised Mortar Mari Churchanpur district tagi fagat pangamle hari National Highway 37 amadi National Highway 2 da lamdam asigi tangai fadaba nongmada changdaba yadraba potlam pubagari chaniga 12 amasung chaniga 8 hariba lambi asida apanba yauduna pusalake Makhatana pochi pusilak na bakudong tininga iba mafung kaya dasu security force na akan section thorang lokhatke Manipur ki district pamna magta pamdaba thodok thokta na bagi damak punna checkpoint chamagani fuda achat awok sing check tawbada chingna ba ching amasung tamda punna miyoi chaniga 13 fakatuna wahang paung chathaki hari Miyam nam senzin sajin ba video amadi aran ba pawda thaza biganu amasung achumba asengba ipau khangbining lebasu mobile number 9233522822 da call to biraktuna khangbiraba yagani Loinana laki ba kuchukulai singsu atuba matamda manakna pa police station atraga lenga ki security gi miyoi singda sinabiu hainasu Manipur Police Control Room na thadorok pa cherol amada hari